IMPHAL West District Police Commando na ngarang CHATHAKHIBA counter-insurgency operation amada lona Thingkhraba Lalhoulup Kangleipak Communist Party Kcp Taibanganba gi Cadre ama Phare HAIRI Police dagi fangba paw na hai Phare bamioi adudi Bisnupur District ki Chairen Lengang tabi dagi housingna IMPHAL East District ki Maibakul Hangen Mapal da leiba Laisom Sundar Singh chahi 35 apokpa Laisom Lokendro kawi HAIRI Laisom Sundar HAIRI bamioi asi maru oina IMPHAL area da leiba private public hospital amadi dukan singdagi logi wangmada senkhai thungkhai tawba miyoi ni HAIRI paw sina hai ngarang numit yungba matung pung anirom tarakpa aduwaida IMPHAL West District Police Commando ki team amana lamphel ki rims traffic island manakta achat ok sing frisking checking chathaduna leiringai cherakta Laisom Sundar HAIRI miyoi asi Maruti K10 car ama thodun lakhe Police na chingnabadagi mahakpu detain tawduna wahang pawang chathabada mahak masamak Kcp Taibanganba gi Cadre amani haiba Kangbangamke, Mangondagi mobile handset ani sell oina lupa lising kuntra tarukka chahungkun amadi mahak na tonglakpa Maruti K10 car registration number MN05A3899 adu police na sets toki hainasu pawa sina makatari.